ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯃꯤꯠꯌꯦꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯕꯤꯈꯤꯗ꯭ꯔꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯕꯤꯈꯤꯗ꯭ꯔꯕ ꯊꯋꯥꯏ꯫ ꯁꯍꯔꯒꯤ ꯃꯐꯝ ꯑꯣꯏꯕꯅ ꯂꯟꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯖꯣꯟꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯐꯅ ꯊꯦꯡꯂꯕꯁꯨ ꯃꯥꯜꯂꯤ ꯑꯍꯤꯡ ꯑꯗꯨ꯫ ꯖꯣꯟꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨꯅ ꯄꯨꯡ 12:30 ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯗꯤ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯒꯨꯝꯁꯨ ꯎꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯕꯒꯨꯝ ꯌꯥꯝꯅ ꯋꯥꯕꯁꯨ ꯃꯥꯜꯂꯤ꯫ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯅꯗꯤ ꯊꯋꯥꯏ ꯄꯥꯟꯖꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯔꯣꯟ ꯊꯣꯛꯆꯗ꯭ꯔꯕꯁꯨ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯅ "ꯖꯣꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ ꯍꯧꯒꯠꯂꯣ" ꯑꯁꯨꯝꯅ ꯍꯥꯏꯅꯤꯡꯕꯒꯨꯝ ꯎꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ナカンꯗ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯅꯁꯨ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯆꯥꯁꯤꯟꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯥꯝꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯁꯣꯔ ꯉꯥꯏꯍꯥꯛ ꯍꯣꯟꯗꯣꯛꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯁ, ꯀꯔꯤꯅꯣꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤꯕꯣ? ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯇꯠ ꯇꯠꯇꯅ ꯀꯅꯥꯅꯣꯃ ꯁꯨꯝ ꯎꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯖꯣꯟꯅ ꯆꯤꯟꯗ ꯁꯣꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯁ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ" ꯑꯁꯨꯝꯅ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯇꯨꯅ ꯃꯥꯒꯤ ꯃꯊꯧ ꯁꯤꯟꯊꯥ ꯆꯠꯅꯔꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯁꯍꯔ ꯑꯗꯨ ꯄꯨꯝꯅꯤꯡ ꯅꯤꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯗꯅ ꯖꯣꯟꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯟꯒꯤ ꯗꯣꯔꯒꯤ ꯔꯤꯡ ꯑꯗꯨ ꯈꯤꯡꯂꯛꯄꯗ ꯖꯣꯟ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯃꯃꯤꯠ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯣꯁꯠꯃꯦꯟ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯁꯣꯝ ꯖꯣꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯃꯥꯅꯦ. ꯁꯣꯝꯒꯤ ꯂꯦꯇꯔ ꯑꯣꯏꯔ ꯃꯥꯜꯂꯦ. ꯁꯤꯗ ꯁꯥꯏꯟ ꯑꯝꯇ ꯇꯧꯁꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯁꯥꯏꯟ ꯇꯧꯁꯤꯟꯗꯨꯅ ꯂꯦꯇꯔ ꯑꯗꯨ ꯂꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯜꯂꯝꯂꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯂꯦꯇꯔ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ "ꯗꯤꯌꯔ ꯖꯣꯟ, ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯆꯤꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯍꯌꯦꯡꯃꯛ ꯖꯣꯏꯟ ꯇꯧꯔꯅꯕ ꯈꯪꯍꯟꯖꯔꯤ." ꯖꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯖꯣꯟ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯇꯨꯅ ꯆꯥꯎꯔꯕ ꯁꯍꯔ ꯑꯁꯤꯗ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯣꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯐꯪꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯇꯝꯃꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯖꯣꯟꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯖꯣꯟꯅ ꯂꯩꯔꯤꯕ ꯁꯍꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯥꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯊꯦꯜꯗꯨꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯖꯣꯟ ꯃꯥꯅ ꯂꯩꯔꯤꯕ ꯁꯍꯔ ꯑꯗꯨꯒꯤ ꯚꯔꯥ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯣꯡ ꯊꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯖꯣꯟ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯖꯣꯟꯅ ꯆꯥꯅꯅꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯁꯥꯃꯤꯟꯅꯣꯏ ꯀꯔꯤꯑꯣꯏ ꯑꯗꯨꯃꯛ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯅꯗꯤ ꯃꯊꯟꯗ ꯂꯩꯕꯒꯤ ꯋꯥꯈꯜꯅꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯖꯣꯟꯅꯁꯨ ꯋꯥꯈꯜꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯆꯥꯡ ナꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨꯗ ꯌꯦꯡꯕꯗ
ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯃꯦꯗꯅ ꯍꯌꯦꯡꯗꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯦꯜꯂꯝꯂꯕ ꯃꯇꯨꯡ ꯖꯣꯟ ꯇꯨꯝꯊꯈꯤꯔꯝꯃꯤ ꯖꯣꯟ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯖꯣꯟ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯉꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯖꯣꯟ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯣꯟꯒꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯈꯜ ꯍꯦꯛ ꯇꯥꯏ ꯃꯪꯂꯥꯟ ꯑꯣꯏꯔꯕꯁꯨ ꯖꯣꯟꯒꯤ ꯋꯥꯈꯜꯗꯗꯤ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯖꯣꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯗꯤ ꯖꯣꯟꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯋꯥꯅ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯑꯃ ꯇꯥꯟꯅꯖꯔꯛꯄ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯤꯁꯨ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯣꯏ ꯖꯣꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯅ ꯄꯨꯒꯗꯧꯔꯤꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯒꯥꯔꯤ ꯑꯗꯨ ꯏꯟꯊꯣꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯕꯗ ꯍꯥꯏꯐꯦꯠꯇꯤ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ ꯖꯣꯟ ꯃꯍꯥꯛꯅ ꯖꯣꯏꯟ ꯇꯧꯒꯗꯧꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯗꯨꯅ ꯊꯝꯃꯝꯃꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗ ꯃꯅꯤꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯖꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯜꯂꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯖꯣꯟꯅ ꯊꯕꯛ ꯊꯣꯔꯛꯄꯗ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯃꯁꯝ ꯃꯅꯥ ꯁꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯖꯣꯟ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯕꯁꯤꯗ ꯉꯛꯇꯨꯅ ꯖꯣꯟꯅ ꯈꯪꯉꯤꯕꯅꯤ ꯖꯣꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯩꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯝꯃꯤ ꯍꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯝꯕꯒꯤ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯀꯨꯏꯅ ꯏꯟꯅꯔꯛꯂꯤꯕꯅꯣ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯨꯃꯝꯗꯅ ꯖꯣꯟꯒꯤ ꯒꯥꯔꯤ ꯊꯝꯐꯝ ꯑꯗꯨꯗ ꯃꯈꯨꯕꯤ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯅ ꯑꯉꯥꯎꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯖꯣꯟ ꯃꯍꯥꯛꯀꯤ ꯖꯣꯏꯟ ꯇꯧꯒꯗꯧꯔꯤꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯁꯥꯔꯒꯤ ꯀꯥ ꯁꯣꯝꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯕꯣꯁꯀ ꯃꯈꯣꯏ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯖꯣꯟ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯚꯔꯥꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯑꯍꯟ ꯑꯗꯨꯅ ꯀꯅꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯒꯥꯔꯤꯗ ꯃꯈꯨꯕꯤ ꯑꯗꯨꯅ ꯊꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯖꯣꯟ ꯃꯍꯥꯛꯀꯤ ꯚꯔꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯣꯟꯁꯨ ꯄꯣꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯃꯀꯣꯏ ꯃꯔꯥꯝ ꯆꯣꯝꯂꯕ ꯃꯁꯝ ꯃꯅꯥ ꯁꯥꯡꯂꯕ ꯅꯨꯄꯥ ꯑꯗු ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯗꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ ꯑꯁꯨꯝꯅ ꯇꯨꯝꯃꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯊꯝꯂꯤꯕ ꯖꯤꯖꯁꯀꯤ ꯀ꯭ꯔꯣꯁ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯃꯐꯤ ꯃꯔꯣꯟ ꯏꯃꯣꯠ ꯃꯣꯠꯄꯤ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯍꯜ ꯑꯗꯨ ꯑꯀꯤꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕु ꯃꯍꯥꯛꯀꯤ ꯑꯀꯤꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ
ahal aduna hangliba wahang adugi pakhum pibagi mahutta nupi adu haugatuna chatkirami. Tanja asida ahal adusu nupi aduna kaubagum mahaki Jesus ki cross adu paiduna nupi adugi matung inaraklami. Asumna asum lakpana nupi adu ariba church amada changkhirami. Ahal adusu church adugi manungda changlaklami. Adubu nupi aduti church adugi manungda adumak leiramdre. Leiriba ariba mirang karaba kanasu changnadraba church aduda leiriba Jesus ki sakdam aduda ahal aduna mabukningda thaunijai. Adubu angakpani ngaihaki matungda ahal adugi mitmangmaktada nupi amabu nupa amana yamna nungsi haitana hatkibagi thaudoksing adu ahal adugi mitmangda mami sami oina uraklami. Thaudoksing adu uhalaba matung ngasaigi thawai miren adu mami oina thoraktuna mapi ira cheladuna ningba kaibagi matauda ahal aduda yengduna aigi mateng amukta pangbiyo haibagum tawri. Ahal adusu thawai miren aduna khallibadu loina khangbagum ui. Ahal adunasu magi mateng panggani haibagi matawgum mangak adu nomami. Asumna thawai miren adusu khanghaudana mangkhirami. Ahal adusu mapi ira chenduna ningba kaina mayumda halaami. Asumna magi kada changduna phamungda tumthaduna ngasaigi mamitta ukriba thaudoksing adu khanbada mamit langkak ama phawba uisanba ngamamde. Magi mon makhada leiriba masa nupi amadi mahaki nupi adugi photo adu yengjaduna mapi ira chenba makhai tumba themjarami. Asumna matam khra haukraba matung John mahausagumna office chatnaba loisilami. Mahaki kada mahaki kagi thongnau aduda haifet yengthoubada nahangi makoi maram chomba nupa adu makhoigi gate maya aduda leiba ubada John ka hek misanarui. John na machinda soli. Karino ne masigi ahal sibo hantak marak sibo mana ibu question senaduna adumak leiriba sibo. Magi se aingonda karigumba khara haining liba jala. Asumna John na khalami. Asumna ngaihak leiraba matung John thabak chatnaba loisanba loiraduna mahaki mallaba gari adu gate lomda thaudorai. Man asum thaudorakpada mahaki mallaba gari adugi mingselda ahal nupa aduna makhut khatuna ngaiko haibagi mongda leibadu John na urami. Adubu John ahan adubu hanna yengamdana magi mathaudu chatnanaba gari adu leptana thaurai. Asumna office yauraduna John magi office ki kada changakpada office adugi staff sing aduna John da surprise ama pira ami. Ikang khangongdana office adugi boss aduna John da hairak-lami. John, ngasidi aikoigi office asigi staff sing asi yamna haraure. Asuk tenba matam asida nangi haithoi singthoibana nathawai yauna office asigi damakta tawbasida aikoi amadi aihak yauna pele. Aduna ngasidi nahaki promotion order pirabani. Wafam asi tabada John aduki matik haraubagi ngamkhai leiramde. Boss amadi staff singbu John na thagat wahi phongdoklami. Asumna office ki matam loiraduna John harauna mayumda halaklami. Mana leiriba baragi ka adu yauraduna gate adu hangdoktuna changake tawbada John gi makhudangda kanano amana tap paiduna John haina kauraklami. John khangprek khangladuna kanano haiduna yengthulami. Adubu John gi khudang pairakliba miyoi adu ahal adu oiduna leirami. Ahan adu oirambaduda John sauboi kariboi hairaklami. He ahan, nangna aigi itung koin inaduna leiribasi nang kanano ha? John gi mawong aduda ahal aduna asumna hairak-lami. Ichanupa kigano ai angawba natini. Ai sar asigi mafam amadagini. John ahan adugi wadu tadana magi kada changki hek tawbada ahal aduna asumna hairai. Ichanupa nang thawai amana nangbu kupsen senaduna adumak leiri. Wafam asi tabada John chatke tawramba magi makhongdu chap lepi. John na ahan aduda onsinduna asumna hairak-lami. Kari aibu atama amana question senaduna leiri haiba. Mani ichanupa wari asi ngasigi taibangpan asida kananasu thajararoi daba warini. Adubu
ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯁꯨꯝꯅ ꯖꯣꯟꯁꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯏꯇꯠ ꯇꯠꯇꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯅꯤꯡꯉꯝꯗꯅ ꯃꯇꯦꯡ ꯅꯤꯖꯔꯛꯈꯤꯕ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯖꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯔꯤꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯆꯥꯅꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯖꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯖꯣꯟ, ꯑꯩꯒꯤ ꯃꯤꯡ ꯋꯤꯂꯤꯌꯝ ꯀꯧꯏ꯫ ꯃꯤꯌꯥꯝꯅꯗꯤ ꯑꯩꯕꯨ ꯐꯥꯗꯔ ꯋꯤꯂꯤꯌꯝ ꯍꯥꯏꯅꯁꯨ ꯀꯧꯕꯤ꯫ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩ ꯏꯁꯥꯃꯛ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯎꯕ ꯉꯝꯕ, ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯉꯝꯃꯤ꯫ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯩꯁꯤꯡꯕ ꯑꯁꯤꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯟꯖꯤꯟꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯎꯕꯒꯨꯝ ꯂꯦꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯖꯣꯟ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯍꯜ ꯑꯗꯨꯅ ꯖꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯪꯅ ꯊꯥꯖꯒꯦ ꯊꯥꯖꯔꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯖꯣꯟ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯥꯗꯔ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯗ ꯊꯥꯖꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯋꯥꯔꯤ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ꯫ ꯖꯣꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯖꯣꯟꯗ ꯌꯦꯡꯂꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯥꯅꯨꯄꯥ, ꯅꯣꯡꯃ ꯑꯩꯒ ꯅꯪꯒ ꯅꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯖꯣꯟꯁꯨ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯍꯣꯏ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯏꯟꯅꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕు ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯟ, ꯊꯋꯥꯏ ꯑꯁꯤꯗꯤ ꯐꯠꯇꯕ, ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯊꯋꯥꯏ ꯑꯃꯅ ꯄꯨꯗꯨꯅ ꯑꯃꯟꯕ ꯆꯔꯆ ꯑꯃꯗ ꯃꯃꯤꯑꯣꯏ ꯑꯍꯟ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯖꯣꯟꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯈꯥ ताना अहल अदुना जोन वारी असी थाजदब तौगनु ngasisu thawai aduna nanggi nafamda tamningba hainingba wafam kaya leiri nang khaktanani magi awaba se kokhangadoriba matawai nungaitana zona asumna hairaklammi adubu mana asukui base aibu senaduna laklaga thawai miren adubu aingonda uhandriba karigino wafam asi tabada ahal aduna asumna amu hairaklammi ichanupa nupi asigi thawai asi mahakpu hatkhriba mafam asi natanati atai atopa mafam amada karisu uthokpa ngamjate maram asina ngasi fawbada nangonda uhanba ngamdana thawai asina samin oina phawhalibani aduna nangna mabu unage wari sagi hairabadi mafam amada satuna unagadabani wafam asi tabada zone akiba pokjarabasu nupi adugi thawai miren asina mangondagi pamliba mateng asi karino haina khangningbagi mayaina mafam aduda satuna thawai aduga unarurage haiduna chap yungna mabukningda khankhre asumna ahal aduna makha tana hairaklammi ichanupa nangna mabu unage hairabadi hayengi thenglaba ahingi matamda mafam amada satuna unagadabani jonsu ahal aduna haiba wafam adu yaraduna hayengi numitpu ngaiduna leirami asumna nongaladuna zon magi mathau pumba loiraduna ahingi matam ngaiduna leirami mabukningdadi langtangnaba akiba poktabadi nate matamna asum haukhibana ahingi pung baro chapchana taraklami asumna ahal aduga zonga nupi adugi thawai miren adubu unaba mafam amada laklami asumna sum lakpana ure
ꯃꯤꯔꯥꯡ ꯀꯥꯔꯕ ꯃꯜꯂꯕ ꯆꯔꯆ ꯑꯗꯨ ꯉꯁꯤꯗꯤ ꯆꯔꯆ ꯑꯗꯨꯅ ꯖꯣꯟꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝ ꯖꯣꯟꯕꯨ ꯆꯔꯆ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯎ ꯂꯥꯎ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯅ ꯈꯠꯇꯨꯅ ꯀꯧꯕꯒꯨꯝ ꯇꯧꯏ꯫ ꯆꯔꯆ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯖꯣꯟꯁꯨ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯖꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯤ ꯎꯅꯒꯗꯧꯔꯤꯕꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯜꯂꯕ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯤꯖꯁ ꯈ꯭ꯔꯤꯁꯀꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯝꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯖꯤꯖꯁꯀꯤ ꯀ꯭ꯔꯣꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯔꯦ, ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯃꯅ ꯆꯔꯆ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯖꯣꯟ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯗꯨꯅ ꯖꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡꯗ ꯖꯣꯟꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯖꯣꯟ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯅ ꯀꯤꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯟꯅ ꯀꯤꯅ ꯀꯤꯅ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯊꯋꯥꯏ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯤꯊꯗꯅ ꯂꯣꯏꯅ ꯂꯤꯔꯣ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯥꯅ ꯅꯤꯡꯖꯔꯛꯄ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯈꯪꯕꯤꯔꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯛꯂꯝꯃꯤ꯫ ꯖꯣꯟ, ꯋꯥꯔꯤ ꯑꯁꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯨꯁꯤ ꯀꯧꯏ꯫ ꯑꯩ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯆꯥꯎꯔꯕ ꯁꯍꯔ ꯑꯁꯤꯗ ꯅꯪꯒꯨꯝꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯣꯠꯅꯖꯕ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯗꯨꯅ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯍꯌꯦꯡꯃꯛ ꯑꯩꯕꯨ ꯖꯣꯏꯟ ꯇꯧꯔꯅꯕ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯑꯃ ꯊꯨꯡꯖꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯕꯤꯔꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯍꯔꯥꯎꯕꯅ ꯅꯨꯃꯤꯠꯇꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯑꯃꯟꯕ ꯆꯔꯆ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯋꯥꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯧꯔꯝꯕ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯆꯞ ꯂꯦꯞꯄꯦ꯫ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯊꯧꯒꯦ ꯍꯦꯛ ꯇꯧꯕꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯑꯩꯍꯥꯛ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯟꯕ ꯆꯔꯆ ꯑꯗꯣꯝꯗꯒꯤꯅꯤ꯫ ꯃꯗꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ꯫ ꯑꯩꯅ ꯆꯔꯆ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯔꯦ, ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯆꯔꯆ ꯃꯅꯨꯡ ꯑꯗꯨꯗ ꯐꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯕ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯎꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯍꯦꯛ ꯈꯪꯕꯗꯨꯅ ꯑꯩ ꯀꯤꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕꯗ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯎꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯐꯥꯗꯨꯅ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯅ ꯑꯣꯠ-ꯅꯩꯕꯤꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯎꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯄꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤ꯫
ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯆꯔꯆ ꯑꯗꯨꯒꯤ ꯖꯤꯖꯁ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯏꯄꯤ ꯏꯔꯥ ꯆꯦꯟꯊꯖꯗꯨꯅ, ꯍꯦ ꯏꯁꯣꯔ, ꯅꯅꯥꯏꯗ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔ ꯃꯥꯕꯨ ꯋꯥꯔꯧꯖꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯧ ꯑꯗꯨꯗ ꯆꯔꯆ ꯑꯗꯨꯒꯤ ꯖꯤꯖꯁꯀꯤ ꯃꯨꯔꯇꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛ, ꯑꯇꯣꯞꯄꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯁꯨ ꯆꯔꯆ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯨꯝꯖꯤꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯁꯣꯔꯕꯨ ꯅꯤꯟꯗꯥ ꯇꯧꯖꯗꯨꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠ ꯀꯌꯥ ꯐꯣꯡꯗꯣꯛꯆꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯕꯤꯔꯗꯨꯅ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯖꯁꯀꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯁꯥꯏꯑꯣꯟ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ, ꯍꯦ ꯊꯋꯥꯏ, ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯤꯕꯗꯣ ꯆꯔꯆ ꯑꯁꯤ ꯈꯛꯇꯗ ꯈꯨꯝꯕ ꯉꯝꯒꯅꯤ꯫ ꯃꯐꯝ ꯑꯁꯤ ꯈꯛꯇꯗ ꯅꯪꯒꯤ ꯁꯛꯇꯤ, ꯅꯇꯤꯛ ꯅꯌꯥꯏ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯇꯩꯗꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯝꯒꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯕꯗꯤ ꯁꯍꯔ ꯑꯁꯤꯗ ꯖꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡꯅ ꯁꯣꯏꯗꯅ ꯈꯨꯝꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯦ ꯖꯣꯟ, ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯁꯦ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯦ ꯃꯐꯝ ꯑꯇꯩꯗꯗꯤ ꯐꯨꯗꯣꯛꯄ ꯉꯝꯖꯗꯕꯅ ꯅꯪꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯁꯥꯍꯨꯝ ꯑꯣꯏꯅ ꯐꯪꯍꯟꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯑꯁꯨꯝꯅ ꯅꯪꯅ ꯑꯩꯕꯨ ꯈꯪꯕꯤꯕꯗꯒꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯇꯦꯡꯁꯨ ꯅꯤꯖꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯁꯨ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯕꯅꯦ꯫ ꯖꯣꯟ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯈꯥꯝꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ, ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯦꯝꯖꯤꯟꯗꯨꯅ ꯖꯣꯟꯅ ꯊꯋꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯖꯣꯟ, ꯃꯤꯍꯥꯠꯄ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯅꯈꯣꯏꯒꯤ ꯕꯣꯁ ꯆꯥꯔꯂꯤꯅꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯣꯟ ꯉꯛꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯛ ꯇꯝꯊꯤꯕ, ꯑꯁꯨꯛ ꯇꯨꯒꯠꯆꯕ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯂꯝꯂꯕ? ꯑꯉꯛꯄꯅꯤ, ꯃꯤꯑꯣꯏꯕ ꯅꯈꯣꯏꯁꯤꯕꯨ ꯁꯥ ꯑꯣꯜꯂꯕ꯭ꯔꯥ? ꯑꯁꯨꯝꯅ ꯖꯣꯟꯅ ꯄꯦꯟꯗꯕ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ, ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯩ꯫ ꯖꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯣꯟ, ꯅꯪꯅ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯨꯕꯤꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯖꯔꯛꯂꯤꯕ ꯑꯁꯦ ꯃꯁꯤꯗꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯖꯣꯟꯁꯨ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯋꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯑꯩꯅ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯅꯅꯤꯡ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯖꯣꯟꯅ ꯊꯋꯥꯏ ꯑꯗꯨꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨ తాꯕꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯍꯔꯥꯎꯖꯗꯨꯅ ꯖꯣꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯖꯣꯟ ꯑꯃꯗꯤ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯕꯔꯥꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯕꯨ ꯆꯔꯆ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯗꯨꯅ ꯖꯣꯟ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯅ ꯖꯣꯟꯒ ꯐꯠꯇ꯭ꯔꯕ ꯕꯣꯁ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯊꯕꯛ ꯑꯃꯈꯛ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯖꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯖꯣꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ,
Ngasidi ai wasa asi ngaktuna nupi adugi thawai aduna phatraba nahakpu maning tamna laman kumhalage. Asumna makhoigi mafam adu yauraduna pangthokadoriba thabaksing adu loiraduna mayumlomda laklami. John su thengle haiduna gari adu khara kanna thoroklami. Gari adu asum thorokpana amanba church aduna leiriba mafam adugi mapa chap chana gari adu yaraklamde. Maduda bossna hairaklammi. John, kaidore? Asa, gari se lepkhre. Ai amukta kumthaduna amta yengi sa. Asumna John gi gari adu kumthaduna gari tawrabano haiduna yenglammi. Yengjei haibatani punamak asitabu tananaba haiduna gari adu John-na thawoina yahandabani. Punamaksing asi John gi khujin thorang ngaktani. Ngasigi ahing asidi punamak tayonaba amagum tawbugum ui. Khanghaudana atiyada langna thoklamba thawan misaksing adusu amuba nongna maning tamna khumjinki. Amanbar church adugi manakta leiriba thawai pandaba posaksing adusu ngasidi thawai panba amagum lengduna hek chatpagum tawi. Church adusu thawai panba amagum akibagi saktamda hauna nokpagum bors aduda yengduna ngasidi nangi numit sure. Asumna haibagum church adusu hek tawba mali. Asomdana John-na gari adu semjanaduna leiringai bors adu mapan thokningaduna gari adugi manungdagi thoraklami. John-da gari adu khara thuna semu hairamlaga mapan thokpam thiraklami. Boss adusu mamga mambane magi mobile gi flash adu thanduna church adugi manakta mapan thoklammi. Asumna manakta mapan thoktuna leiringai ikhang khangaudana church adugi manungdagi lairik kumba ama pabagi mawongda murum sonbagi khonjel ama taraklammi. Khonjel adu tabada bors adu mallaba church adugi kairaba thongnau macha aduda yengbada ure. Nupi amakha church adugi manungda thariba table aduda phamduna lairik macha ama paiduna nonthaduna machinda murum sonbadawna. Boss adusu karisu khanjaludana mabukningda khanjai. Kanagi macha nupinone church asida hojik phawba leiribasibo magi sibu kari awabaga taraba janone. Asumna boss aduna khanduna John-na gari semliba adomda haifet yenglamlaba matung church adugi manungda changsilaklammi. Church adugi manung hek changbaga boss adu wakhanda thuk lawba phawki mabukningda akibana pik thalami. Church adu mahangna matam kharagi mamangda nupi ani hatkiba church aduni haiba hojikta khanglakhi. Boss adu akiba sumsum hengalakduna church adudagi chentoke tawbada mahaki makhong adu thangba thoklamde. Mahaki machin marai pumba loina phajinbagum wa ngangba thoklamde. Mahakna kina ngasagi nupi adomda mamai adu leisenduna yengi. Adubu nupi adudi leiba uramde. Ngaihaki matungda akibagi khonjelda law khongba horaklami. Khonjen adu taba ngamdraduna manakong mensinjai. Mamitta mapi ira senduna mamang matamda tawkhiba phatraba thabaksing ado ningsinglai. Ngasidi nupi asigi thawai asina matam kaya phumduna thamlakpa mahaki matik mayai pumba adu mafam asida loina phudoroklami. Asumna ngaihak leiraba matung law khoglamba adu chap lepkhirami. Aduga boss adusu kiramba adu khara faraduna John-na leiriba adomda mamai adu leiduna amukasu kaugi hek tawbaga magi mamangmaktada masak matau phajarabi nupi amakak khanghaudana chap leptuna leirami. Nupi adugi sakpham adu hek ubaga boss aduna matam kharagi mamangda mahakna hatkiba nupi aduni haiba khangki. Boss aduna pakhatpa akibaga loinana lawgi hek tawbada nupi adugi thawai aduna boss adugi mokhuri adu tak paiduna kanna metlammi. Phajaramba nupi adugi thawai adusu akibagi saktam phanglabi nupi amagi sakpamda onkhre. Law khongladuna church adugi manungda boss adubu laknarami. Church adugi manungda leiriba
ꯖꯤꯖꯁꯀꯤ ꯃꯤꯇꯝ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯅꯤꯡ ꯇꯧꯖꯔꯣ ꯍꯥꯏꯕꯒꯨꯝ ꯎꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯕꯣꯁ ꯑꯗꯨꯕꯨ ꯂꯥꯛꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯕꯣꯁ ꯑꯗꯨꯒꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯀꯣꯊꯣꯛꯂꯝꯃꯤ꯫ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯕꯣꯁ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯕꯣꯁ ꯑꯗꯨꯅ ꯂꯥꯎꯖꯩ ꯍꯥꯏꯕꯇꯅꯤ, ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯕꯣꯁ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯟꯅ ꯒꯥꯔꯤ ꯑꯗꯣꯝꯗꯒꯤ ꯆꯔꯆ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯔꯆꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨ ꯁꯤꯗꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯣꯟꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯅꯔꯥꯟꯒꯤ ꯅꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯔꯆ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯖꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯟꯁꯨ ꯆꯔꯆ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯍꯔ ꯑꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯣꯁ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯣꯁ ꯑꯗꯨꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯖꯣꯟꯕꯨ ꯄꯨꯅꯕ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ, "ꯖꯣꯟ, ꯇꯦꯡꯂ ꯂꯥꯛꯑꯣ, ꯆꯠꯁꯤ." ꯖꯣꯟꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯔꯆ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯅꯣ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯖꯣꯟꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯖꯣꯟ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯟꯊꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯖꯟ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯤꯖꯟ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯍꯪꯖꯔꯤ, ꯃꯗꯨꯗꯤ ꯖꯣꯟꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯗꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯃꯨ꯫